10 May 2025 ngasi ayuk anganbagi oiba matamda India amasung Pakistan gi oina ngamkhaida soknakiba lanfam adugi paudam oina ngasi Ministry of External Affairs ki piba press briefing lakre ngasi ayuki oina pikiba briefing aduda India gi maikei digi India government officially Pakistan gi airbase singi mathakta attack chathaki haiba wafam asi admit tawbaga loinana hauje India asi langi damakta chapchana sem saba hokre Nakalamurumda Pakistan lainga ki maikei kisu Pakistan military gi oina India gi oina hauzik chatharakliba operation sindur asigi against the operation bunyan marsos haiba operation ama launch tawduna India gi maikei digi air to surface missile sing sizinaduna Pakistani airbase sing thugai kiba adugi pakum oina Pakistan gi maikei digi su India gi military structure kayamad attack tawba haure haiba wafam asi makoi gi maikei digi officially phongdokre LOC gi oiba mafam asida India amasung Pakistan gi oina leiriba lanmishing gi maikei digi khuthoknabagi oiba thawdo asida India gi maikei digi chatharakpa motor selling na maram oiduna hauji fawbagi oina mioi taraga humdoi lekhidre aduga yankai hena asok apan nangle haiduna Pakistan administered Kashmir Pakistan gi maikei digi rule tawduna leiriba aikoi India gi side gi hairagana Pakistan occupied Kashmir haina khangnariba mafam asigi oina leiriba spokesperson gi maikei digi Al Jazeera da phongdokiba wafam da palli Haukiba matam khara asida LOC gi oiba region asida Pakistan side dagi motor cell sing sizinaduna chatharakpa attack ta India gi oina angang yauna mioi 12 leikidaba amasung mioi 9 hena sokpagi oiba paudamsi leikraba matungda ngasi ayuki oina thokiba thawdo adudasu anauba asok apan gi oiba paudamsing lei haiduna MEA gi maikei digi pikiba press briefing aduda meksing adumak pankibani masida sunatana hauji Indian Army gi maikei digi makoi gi oiba official space gi maikei digi LOC gi oina leiriba region sing asida Pakistan gi maikei digi chatharakliba attack sing adugi chapchaba pakum sing piri haiduna video ama release tawrakli Hauji uriba video si Indian Army gi leiriba official page ki maikei digi thadorakpa video asini video asida utliba asi hauji songna riba India amasung Pakistan gi oiba lanfam asida Pakistan gi maikei digi motor cell sing season adura India da chatharakliba attack adugi chapchaba pakum sing India gi maikei digi su piri India gi maikei digi su lepa leitana khudhanduna attack chathari haiba wafam adu uttuna India gi leiriba lanmi singi maikei digi chathakiba thawong sing adubu khonggatlaba matungda thadorakpa video ni ngasi pikiba Ministry of External Affairs ki oiba press briefing aduda Pakistan gi maikei digi hauji asi ngamkai gi oiba mafam asida aduki matik yamlaba lanmi sing amasung kusu khulai kayama honjilakle haiba gi oiba paw asi chapchana photo amasung visual kayama puthokduna utlibani India gi maikei digi su lakliba makoising adubu thengnaba ngamnabagi damakta chapchana sem saduna leire haiba wafam asi phongdoktuna miyamda thajaba pikibani Hauji India gi maikei digi Pakistan gi full fledged war ama thengnanabagi damakta chapchaba khongthangsing lokhalakpagi oiba mamising lepa leitana adubak urakli ngamkai gi oina songnariba lanfam asida territorial army kaya ama su pusinduna makoiba mateng panghannabagi oiba khongthangsing leikraba matungda drones amasung fighter aircraft sing asibu kapthaba ngamba irai laina mi amana natragana anina puduna kapa yaba air defense system hintakta inau no matam khargi mamangda update su pijakiba Russia dagi import tawba igla s ki oiba air defense system asiso hauzik paisinba haukrabani mathang asina hauzik India gi western bloc ta thengnariba Pakistan gi oiba lanfam asida India gi leiriba lanmishing asibu mateng tawnabagi damakta Chandigarh gi government gi maikei dagi kaukiba civil defense gi oiba volunteer kaubagi oiba thabak thauram aduda thorakkiba miyam aduni Leiba amagi oina makogi oina leiriba micham citizens sing asibu lanmi gi damakta mateng tawnaba volunteer oina ba kaukhalakba haibasi hairiba leiba adu achouba lanfam ama thengnanaba gi damakta chapchana leple chapchana sem sare haiba wafam asini India gi maikei digi operation sindur launch tawba matamda Pelgram gi oiba thawdo adu chenaba terrorist sing aduna Pakistan gi oina lotuna leiba mafam sing adubu precisely directly target tawduna hit tawkibani maduda Pakistan gi oina leiriba military da amata target tawkide military gi oiba asset amata sokide aduga atopa collateral damage amata leikide haiba wafam asi phungdoktuna hauji fawa lakibani adubu ngasai ayu anganbagi oina thokibat thawdo adugi matangda mayamna kanna phongdoknarama circulate tawnaramba pawsing adu Ministry of External Affairs Government ki maikei digi adu achumbani haiduna India gi maikei ki directly hit tawkra haibasi officially yajakhrabani Hauji Pakistan gi maikei dagi su India na chatariba operation sindur gi against the makoi gi oiba tonganba operation amasu launch tawkiba aduga economy yamna sonana leiriba Pakistan hairiba country asi IMF ki maikei dagi su 2.4 billion dollar gi oiba loan amasu phanggadawrabanina Hauji India ga kanna soknagani haiduna tawrakliba lanfam asida changadoriba resourcing leinabagi oiba paisa gi awaba adusu matam kharagidi leiraroi Hauji si Pakistan gi maikei dagi su chapchana sem sakre aduga India gi oinasu
ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅꯕ ꯃꯤꯆꯝ प्रꯖꯥ ꯐꯥꯎꯕ ꯀꯧꯈꯠꯇꯨꯅ ꯆꯞ ꯆꯥꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯍꯟꯊꯅꯕꯒꯤ ꯃꯃꯤꯗꯤ ꯂꯩꯇ꯭ꯔꯦ ꯂꯥꯟꯖꯥꯎ ꯑꯃꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯅꯤ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯇꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯆꯠꯊꯕ ꯑꯦꯇꯦꯛꯅꯤ ꯑꯗꯨꯕꯨ ꯋꯥꯔ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛꯂꯤ ꯃꯤꯂꯤꯇꯔꯤ ꯑꯦꯁꯀꯦꯂꯦꯁꯟ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯟꯕ ꯅꯥꯏꯗꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯩꯅꯒꯗꯧꯔꯤꯕꯅꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯗꯒꯤ ꯁꯥꯎꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯄꯦꯟꯗꯕꯗꯒꯤ ꯍꯧꯖꯤꯛ ꯄꯪꯍꯥꯏ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡꯁꯨ ꯁꯣꯏꯗꯅ ꯐꯪꯒꯗꯕ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯏꯔꯥꯡ ꯑꯗꯨꯗ ꯐꯥꯎꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯊꯦꯡꯅꯈꯤꯕꯅꯤꯅ ꯂꯩꯔꯤꯕ ꯗꯤꯁꯇꯦꯟꯁ ꯑꯁꯤ ꯂꯥꯞꯄꯅꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯗꯥꯏꯔꯦꯛꯂꯤ ꯍꯤꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯁꯤꯗꯤ ꯅꯦꯝꯃꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯊꯦꯡꯅꯔꯛꯄ ꯇꯥꯔꯒꯗꯤ ꯇꯨ ꯐ꯭ꯔꯟ ꯋꯥꯔꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯤꯄꯦꯌꯔꯅꯦꯁ ꯑꯁꯤ ꯈꯔ ꯍꯟꯊꯕꯅꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯗ ꯑꯗꯨꯃꯛ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯛꯁꯤꯁꯤꯡꯅ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯑꯗꯨꯃꯛ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯐꯪꯂꯛꯄ ꯌꯥꯕ ꯆꯩꯊꯦꯡ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯍꯧꯈꯤꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯥꯟ ꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯂꯝꯕ ꯑꯗꯨ ꯍꯥꯟꯅꯒꯤ ꯆꯥꯡꯗ ꯄꯨꯊꯣꯛꯄ ꯉꯝꯂꯛꯂꯔꯣꯏ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯔꯛꯂꯔꯣꯏ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯟꯗ ꯂꯣꯏꯅꯃꯛ ꯌꯥꯎꯁꯤꯟꯈꯤꯕꯅꯤꯅ ꯉꯝꯈꯩꯗ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯥꯔꯚꯀꯤ ꯑꯣꯏꯕ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝ ꯑꯗꯨꯗꯒꯤ ꯀꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯣꯟꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯦꯜꯐꯤꯌꯔꯒꯤꯗꯃꯛꯇ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯊꯝꯂꯝꯕ ꯁꯦꯜ ꯀꯌా ꯑꯃꯁꯨ ꯂꯥꯟꯒꯤ ꯑꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯩꯕꯗ ꯊꯥꯗꯔꯛꯄ ꯍꯧꯔꯛꯀꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ प्रजा ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯂꯦꯝꯅ ꯌꯦꯜꯂꯝꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯀꯛꯊꯕ ꯍꯧꯔꯛꯀꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯥꯟꯐꯝꯂꯣꯝꯗ ꯑꯌꯥꯝꯕ ꯆꯠꯈꯤꯕꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯈꯥꯏꯗꯣꯛꯄꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯀꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯨꯝꯂꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯑꯁꯤꯗ ꯐꯥꯎꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯌꯥꯝꯅ ꯇꯥꯡꯖꯕꯅꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯖꯥꯎ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯃꯜ ꯍꯦꯟꯒꯠꯄ ꯑꯃꯁꯨꯡ ꯐꯪꯅꯗꯕ ꯇꯥꯡꯈꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯎꯕ ꯐꯪꯒꯗꯧꯔꯤꯕꯁꯤ ꯃꯃꯥꯡꯗꯁꯨ ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯄꯦꯍꯜꯒ꯭ꯔꯥꯝꯒꯤ ꯊꯧꯗꯣꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯕꯣꯔꯗꯔꯗ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒ ꯃꯅꯤꯄꯨꯔ ꯈ꯭ꯔꯥꯏꯁꯤꯁ ꯍꯦꯟꯗꯜ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯄꯦꯔꯤꯖꯟꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯨꯝꯂꯕ ꯁ꯭ꯇꯦꯠꯇ ꯑꯣꯏꯔꯛꯄ ꯌꯥꯕ ꯋꯥꯐꯝ ꯈꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯛ ꯈꯟꯅ ꯅꯩꯅꯖꯈ꯭ꯔꯕꯅꯤನ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯁꯥꯡꯗꯣꯛꯂꯔꯣꯏꯁꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯃꯊꯧ ꯇꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯇꯦꯟꯁꯟ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯗꯤꯌꯦꯠ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯔꯥꯟ ꯑꯃꯁꯨꯡ UAEꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐꯪꯕ ꯄꯥꯎ ꯑꯃꯗ ꯁꯥꯎꯗꯤ ꯑꯦꯔꯥꯕꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯟ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯅꯤꯃꯛ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯈꯔ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯡ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯂꯩꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯀꯟꯀ꯭ꯂꯨꯖꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃꯠꯇ ꯇꯥꯕ ꯎꯗꯦ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯁꯀꯦꯂꯦꯁꯟ ꯉꯥꯛꯇꯒꯤ ꯑꯅꯧꯕ ꯈꯨꯠꯂꯥꯏꯁꯤꯡ ꯍꯣꯟꯖꯤꯟꯗꯨꯅ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ